पुनमपु तराम नोक्चरी ngasi nimidang waramgi oiba pausing miyamda pijari thiba khangdana lerakhibi lesabi macha sina fangle Kaksing district Waikong police station gi manung sana leiba Kaksing Khunau Umathel Awang Laikai dagi lesabi macha ama nahan mayumdagi thokhibadagi thiba khangdana Laikai gi miyamna thinaringai charakta ngasi asib hakchang oina fangkre hairi leikidrabi nupi macha adugi maming thingnam Rosni Sanu sahi 18 apokpa thingnam Kiran Kawi mahak nahan midang waram pung 5 makhairom tarakpa matam adudagi mayumdagi thokhibdagi thiba khangna lerakhi leisabi nupi macha adu leikai miyam club amadi imung manung singi miyoina ngarang Umathel gi akoibda leiba labuk amadi singda kadan kothi thikhibani adumokpu ngarang thin pung 2 makhairom tarakpa matamda PIC Kaksing Khunau manakta leiba Umathel maning pukri achobada asib hakchang oina ising tawduna leram khibani mahak batau karamna siram khibano haiba hogjimaki khangba ngamdri adumokpu leikidrabi leisabi macha adu imung manung amadi leikai gi miyam lakhol matungda aruiba mathau mangam pangthokre hairi lamdam asigin ipa ipu singna thambiramba nat culture amasung sanabi thaksikasi thagulon sing mapung phana khana nabagi pandamda Eastern Star Higher Secondary School Khambuk Part 3 na ngasi nongwa panbagi nimit ka mari lenana school asigi tising nan tising amasung mahiroi khunai khudingmakpu pagi magi oiba nat ki phijol setuna nimit asigi nungi oiba wakhalul adu khananaba pangthokre thorom asi pangthokpana pigliba Mahiroi singna mapa mapu singbu ningsing batanatana lamdam asigi apun mugi saktam ngakpa ngamhananaba honabani haina school asigi sing staff amada phungroli से लिंक कर बे ओजा ओजा आता ने सार सा ओके से ओजा सिंह ना कोई स्कूल की महिरो सिंह के साथ सिंह जब तारे ओके पिकली बंगा सिंह ने स्माइल तो रशिया लगा लाखों का जे हम ना उसी और मुझे के नाम इस्लाम धर्म के क्यों हम बताए ओके हम मंगाई जरा mana soalnya mungkin sudah lebih di bawah atau betul sekolah sih untuk orang lagi apa mudah oke juga ini salah jadi Eastern Star Higher Secondary School khang bok cerapku aku sekolah sih security mana lebih bah aku yang meniram Thank you, yang nuajar thaga cari yang bah. Nasi jago itu mau om lagi yang gimana? Yang nuajar? Sendra amasung masigi akoib dalaiba usik sing kanan wagi pandamda chahi ko oiba mifam pangthokre. Bisnupur district ki Sendra dalaiba Inland Water Transport Complex ta usik sing asibuk kanan wagi matangda chahi gi oiba mifam ngasi pangthokre. Mifam adu Loktak Development Authority ki project director ngangom chana jawbana athui mithung Manipur club ki president khangimam samuna president oiduna saruk yaki thorom aduga mari lenana ke jugeson haikibada aikhogi akoibada saktari bu cheksing asi karam bano haiba khangdok pada natana makhoi da thengnari ba khudung chadab sing asichu aikhoin mutana khangdok pa mathok tai Sendra da laiba Loktak Lake Tourism Department Cooperative Society asinasu Loktak patak saktari bu cheksing masak khang badanatana hi tongliba tourist sing da su mayek sena khanam gi thorang sing paikhat pa mathok tare masina state asida saktari bu uchek sing mapal langi mioi singna ningthina khang ki badanatana uchek sing aduda kari mateng pangba yabage haibadu makha tana tijin humjin bagi tangai phadaba adusu lei haki malemda hongliba global warming gi akiba asisu aikhoina kananabagi thorang lokhotpagi mathok taba lei mafam amada khundariba mioicha kayana makoi akoibada leiriba wetland aduda tangliba thawai panba kudimak hingananabagi thorang pakhatpa mathok tai masida lamdam asigi miyamnasu mateng pangbiu haina mahakna phongdoki ngasi ayuk pung 13 makhai dagi na pung 2 phawgi manungda Manipur gi tongan ba district singda nonglei nungsit yauna akanba nong takre loinena Akhak arau gulonena sukhiba no adugi marakta Imphal East District ki manung chanba Kaibi Mayalikai da leiba
Soibam Khamba Amadi Soibam Toiba Koba Machin Manau Anigi Sangoigi Mamang the Hoba Sahi Mangarum Surba Yongshak Pambi Ama Braja Tabadagi amang ata thokre thodok adu ngasi nimit yung matung barom akhairom taba matamda thokibani nonglei nungsit kalorena akhak araw golorena sukhiba nong adu ta akiba braja aduna sahi mangarom surba yongsak pambi adu khaithakrabasu manak nakpada leiba sanga amadi akoibada leiba mioibasing asok apan nanghaude hairi Meteorological Department Imphal Center ki phangba report amagi matung ina lakliba nimit nini asida Manipur gi district ayamada pungda kilometer kunthra dagi nifu phawba yangna sitpa nungsit kalona nong suruba yai hairi report asna hai lakliba April 18 phawba Manipur gi district ayamda akan manong nungsit amadi akhak araw yauna nong suruba yai haina yellow warning tawri Tamenglong Jiribam None Kaksing Technopal Chandel Churchanpur Amsung Pherjol District ki mafum kharada nong chuba yai Senapati Kangpokpi Imphal West Imphal East Okul Kamjong Bishnupur amadi Thobal District ki mafum anidasu nong chuba yai Hayang April 19 da Tamenglong Senapati Kangpokpi Imphal West Okul Jiribam None Bishempur Thobal Kaksing Churchanpur Pherjol District ki mafum kharada nong chuba yai ngasigi oina Imphal West District ta sukhiba nong isang asi millimeter 0.2 oiki Jiribam district ki oina 0.8 amadi Senapati district ki oina 0.3 oiki haina report tawri Manipur Legislative Assembly gi thabuk kaunaba notice thokiba amadi appointment letter piki haibu wafam adu infam yaudabani haina assembly asigi PRO na thadrokpa Jerol Aman hari Haukiba February 3 lisingani kunmanga da Manipur Legislative Assembly ki supervisor ama MTS manga field assistant ani LDC ama accountant ama launanabagi notice thoki loinana hariba thaboksing asi khananabagi damak mioi tara dagi yamlaba sinpham sing khongatpaga loinana haukiba March ki kuntarukta appointment letter khusinakre haina pause amada phonglakiba wafam adu aranba yumpham yaudaba wafam ni haina PRO Yumlembam Nikesna Thadrokpa Cherol amada hari Cherol asina makha taraduna asumna Manipur Legislative Assembly gi authority singbu mingchat thiananaba amadi Manipur miyamda namthak tawduna sentum launanaba honabagi thawong asibu yaningdaba utpaga loinana Lampen Police Station da asumna aranba wafam phongdoliba miyoising asi phabinanaba aiba Cherol ama complaint tawkre loinana FIR amasu sankre Thodok asiga mari lenana aranba tariba miyoising ain oiba matik saba cherak lakhotpinaba State Police Department amadi Lampen Police Station da wakat kre haina Yumlembam Nikesna thokpa Cherol asina hairi